ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡ ꯖꯦꯝꯁ ꯍꯩꯒꯨꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯊꯝꯖꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ 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 ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯁꯤ ꯑꯁꯨꯝꯅ ꯇꯌꯥꯏ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯂꯝ ꯆꯣꯕ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯁꯤꯅ ꯍꯪꯉꯩꯒ ꯃꯥꯟꯅꯗꯦꯅ ꯁꯔ ngasi Diwali numini sir happy Diwali chaba same to you happy Diwali station asi mai ga phajana thansini ko hoi sir asem saba puno moloi jar mafam asi nungsi adubu chaba mafam asi da kuine lege da bamanti kari su kaiba lethi manung do chango wari sanasi pane sir Sir, I'm just saying, Chongo Chongo, Pamo, Chawa, Sakuba Gidi, no quick Ningol sing later. Sir, Ningol lazy, Ichi Hamaga, it's a new pianiga lazy. Oh, you have no fare. Ado, Sakuba Chalugi have a throw. Sir, Yaragadi, Hayingdung Hactung. I timing of a young Jaraga, Happy Jum the Chesarugan Kanda, Yani Yani, Eutadum Chalo, Nana Chapayanida, Aidum Sindi, Sargidi Ningon Chakoba, I hit the Ningon Chakoba say, a Janupima with the Mayum Pandri, Aduga Imaso Halloriana, a quick mamma, Queen Edi Chakobani, Ado Haktang La Pioni Janupiga Heaven, Ado Imana Mamang say the Quiggy Kurama later. Adugi yengaga hanakidi chakobusi chatnaro hai sir chakobudi yaradi hanaki si lepase na tobani adu iche khoina su ihati yarabani chanupi ani du su karimta haidre adubu mayam su sum kaungnarak pasida mayam loi kaungnaraga makhoi kaudobadu nungai tabadu da isu lakera haidana iPad phone da hairubani sir adu makhoi su lakningbo male kasu kaidi chawba Ningon Chakobasi, Migi Matau Tamba, Kumhay Manati. Yamna Singna Harabadi, I could give Yamna Chok took Jenning I would about. I could get Tonga Lady Kumay sing a Sigimarecta, Quai the gay, Magumo passing, Aduga, Lai Hak the kitchen of Labaduma Kumay Mani Haiter. The cinema, Ichi Emadi Chalerabadi, Sakok the Bamatamda, no I ever say. Magumo passing the Sudum Hovazan. Aduga Maruina. Ningol Oibishing. Mokogi Tamoidadi, Yamanu Maizadabazan. Dakshinaya Mayamdava. Chak Sarama Tung Charaga. Lekai Miyam among the Su, Sakubuzani Habagi, Nuaibado. Mokuitus Sweden Lane. Atsumanisa. I susum Nuairactavadi, Ichega, Izanupianigado Hiruri. Dakshinagi de Karisu Kaloi, Hectamo Tonga Mamachani and Eta Hide. Pari Jawa. Nanadum Jalo. Ado station say Tiamno Nusi. I di Sweden a Chalagati. I come. I knew a sip over Tabotorpada, Masi Agi experience. I need a Krabasu, Mapumasida Kadoribo of Sharado. Maduga Yamna Nusi Sanana, Miyangi Mating Pangnabono Kochaba. Sir Yaragati Karinu Karinu Kursilaga, the Kusulak Sabayarot. Chaba. Madudi, aina chatpa matamda nakoi pujage haibadudi madudi yaroi karimta khalu police department asida nasana nasagi thabak mathau masak khangna tobiu aikoi gi police department ase miyamna karigi de makhangoi nariban karigi de miyamna thajadribano haibado madu nang ai amadi tungdala kadaba kayana mathang paratam hunaba nang aigi haktaktagi samaudrabadi mamai thangdane Police Department Lerubagi Karimata Kanar Aduna Matang Lakadoribo of Sarado Maduna Tamoisin at Autorabadi support Tobio Aduga of Saraduna Totorko Tabakta Yaning the Balaklabadine Chawa Kahina Sogatan of Honabi
Chauba, Poklabadi Soydin Sigan, Sibigida Makari Suki Bigan, Hinging Agimatam da Chumba Semukradi, Equitorum Sini Chauba. Sir, Aina Sargaluna Zarapatagi, me Amanamato Karmni Hingani. I couldn't hingling the Carito win. Madu, sir, I'm going to come, sir. Chauba, Yamno. I later of so, Missam Prajasim, Kaido with the young Nabugum Kangan, Makogi Matamoina Nabahona, Makogi the Momating Pangabon. But the Maduda, Prajamiam, and Quibu support Torublavadi, I quit my papa hybrid Wigadoriba. Kandano Muting one. Police I quit lady with Sikari Montana. Mantri Mandon Laks and never gilevenati. The Senamok I quit lady with say. Police hide no lady with say. Miam Laks and Nanaba, Miam Gilan Tumlak Nanaba. Ain kahela kusingo madubu matik chana makoibu cherak pina bagida maklaibu akoi corruption de yoksoloi daban karisu leitaba lupa tarakundane akoi job loi daban akoi gi matik chana tolok piri akoi na tori thabak se tolok khakinati leibak asubu ngak daban akoi micham praja singbu ngak ibani haiba wakhando mang da thamaga akoi thabak to gadaban sir ai firib adudagi sungong hunjaroi sa yam nungare chawba Ado, Nangaigasu, young Queen upon Gadabamandi. Masidi, I get Chel Toby Amadi, Langing Yum the Chelsea. Yes, sir. I got it, hold on over the Pari Pari. Ado Chaba, I give back a Mobani Levedo. Gary do giving them the Hapchel. Funny, sir, I saw the Hapchel. Ningol Chakoba. Ningol Sigi, quite the Gimaro Benumin. I get Chel to be a Madilang Lena. Ningon Jacoba Gidama. Nasidi, I get Chel to be a Madi Langling Yum the Chatabiat. Makogia, what a pie and Chelu de Beati. Langle, Nankarai Lege. I nicol Sitabro. Rajiche, I see the lay. Low see the low. Chisongo. Nankadorino. Teacher, a quick manning the hoba, Sanara Singdo, Paringling a mini. Carigino, De Walegiro. Hoitiche, Lay Paring say Marimangatwe. Yum de Ansin at Obani. Hoini, Pari Pari. Nangulayling Bahirabarani. See what is it? Aina laying city. Sing aside the Aina laying in it. Yamna Hirazani Nicolang Lindy. Pari Pari, Adulurego Poroko Aduche Akoigi Imanabi, Sonia Hoy, Monica Koi Makwidi Jacobo Chatni Hai Chiche Ainigian Tadring the day Jacobo Chapado I'm a Tomara Momo Kongo Deva How's it in a Kragian Taraganda Jacobo Siamna Chatning Chiche Langle Mado Nang Agil Haibakta Hantang Mapoksigi Tamtri Haying Nanga Igana Sagai Amagima or Matamna Yumasida Equibu Chakubina Bacana Legani Madasukaluba de Yamna Mummy Masidi Nang Agil Haibaktani I could not more than Kandabana Bufari the Langle Chiche I could give my Doleramadi. I could put on a Jacoba. I could show Matung Ilagatalami Kuchite. Langlane. Madu Hawk. Madonna Nang Agi Punsiga Ruiba Jacoban. Say, Karisu Kalun. In Sang a hobo Matunga Gane. Ibani Suchara Galore. Quicky Punchita Imagi Piziana Dona Jacobo Chatpada Hadak Puxigi Pungaro Yari Dozis Nangile Pering the Lingalore di Poro Tungjin the Tissinsi Horenumida Waram Aduga Kendan Karatansi Chiche Sonia Koi Monica Koigidi Makwigi Mama Singdo Adumle, a quiggy mado.
ꯑꯈꯣꯏꯕ ꯊꯥꯗꯣꯛꯑꯃ ꯆꯠꯈ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯆꯦꯆꯦ? ꯂꯥꯡꯂꯦꯟ, ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯇꯁꯦꯡꯅꯃꯛ ꯈꯜꯂꯨꯕꯗ ꯏꯁꯥ ꯏꯊꯟꯇ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯥꯎ꯫ ꯏꯃꯥꯗꯨꯒꯤ ꯃꯆꯥꯅꯤ ꯈꯜꯂꯨꯕꯗ, ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯏꯃꯥꯗꯨꯒꯤ ꯏꯗꯨ ꯆꯦꯜꯂꯤ ꯈꯜꯂꯨꯕꯗ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗꯦ ꯂꯥꯡꯂꯦꯟ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ, ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ, ꯃꯍꯥꯛꯀꯤꯁꯨ ꯏ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯗꯅ꯫ ꯁꯥꯒꯩ ꯑꯁꯤꯗ ꯄꯥꯕꯨꯡꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯑꯗꯨꯒ ꯏꯄꯨꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯅꯪ ꯑꯩꯅ ꯇꯧꯕ ꯌꯥꯗꯦ꯫ ꯆꯥꯛꯀꯧꯕ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯅꯤꯡꯉꯣꯜꯁꯤꯡꯅ ꯀꯌꯥꯗ ꯍꯔꯥꯎꯖꯕ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ, ꯅꯆꯦꯗꯤ ꯆꯥꯛꯀꯧꯕ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯐꯔꯦꯁꯦ, ꯇꯣꯛꯑꯁꯤ꯫ ꯅꯪꯒꯤ ꯂꯩꯂꯦꯡꯕꯗꯨ ꯂꯣꯏꯔꯗꯤꯅꯦ ꯄꯨꯔꯛꯑꯣ, ꯆꯦꯆꯦ ꯊꯦꯠꯂꯒꯦꯀꯣ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯈꯔ ꯊꯨꯔꯛꯑꯣꯀꯣ꯫ ꯂꯥꯡꯂꯦꯟ, ꯊꯣꯏꯕꯤ, ꯂꯥꯡꯂꯦꯟ, ꯅꯣꯏ ꯗꯗꯥ ꯂꯥꯛꯏꯌꯦ꯫ ꯅꯣꯏꯕꯨ ꯀꯔꯥꯏ ꯀꯔꯥꯏ ꯂꯩꯒꯦꯅꯦ? ꯀꯅꯥꯝꯇ ꯂꯩꯇꯦꯅ꯫ ꯀꯔꯥꯏ ꯀꯔꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯗꯗꯥ, ꯑꯩ ꯂꯩꯌꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯂꯩꯌꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ ꯐꯔꯦ꯫ ꯆꯥꯎꯕ, ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯌꯥꯎꯕ ꯕꯦꯒ ꯑꯅꯤꯗꯨ ꯄꯨꯔꯛꯑꯣ꯫ ꯐꯅꯤ ꯁꯥꯔ꯫ ꯑꯩꯁꯦ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯂꯥꯛꯀꯦ ꯇꯧꯕꯅꯤ꯫ ꯁꯣꯝꯗ ꯀꯦꯁ ꯑꯃꯈꯛ ꯄꯥꯏꯔꯨꯗꯅ ꯑꯩ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯈꯣꯏꯁꯨ ꯇꯥꯔꯝꯃꯅꯤ ꯈꯕꯔꯗ ꯀꯔꯤꯗꯀꯣ, ꯄꯥꯛꯄꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯈꯛꯅ ꯒꯥꯔꯤꯗ ꯅꯝꯗꯨꯅ ꯄꯨꯔꯒ ꯏꯖꯠ ꯃꯥꯡꯍꯜꯂꯒ ꯏꯔꯤꯜ ꯇꯨꯔꯦꯜꯗ ꯅꯝꯁꯤꯜꯂꯒ ꯃꯍꯥꯛ ꯁꯤꯔꯦꯅ ꯍꯨꯟꯇꯣꯛꯑ ꯊꯝꯃꯝꯃꯦꯗꯅ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯨꯄꯤꯗꯨ ꯍꯤꯡꯍꯧꯔꯦ꯫ ꯃꯤꯑꯣꯏ ꯈꯔꯅ ꯊꯦꯡꯅꯕꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯆꯦꯟꯅꯔꯤꯕ ꯖꯣꯅꯤ, ꯄꯨꯂꯤꯁꯀꯤ ꯅꯣꯡꯃꯩ ꯂꯥꯛꯂꯒ ꯆꯦꯟꯕꯒꯤꯗꯃꯛ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦꯗꯅ꯫ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯍꯤꯡꯗ ꯍꯤꯡꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯎꯔꯔꯣꯏ꯫ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯉꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯦꯅꯤꯋꯦ ꯊꯣꯏꯕꯤ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯁꯛ ꯈꯪꯗꯕ ꯈꯪꯅꯗꯕ ꯃꯤ ꯑꯃꯒꯤ ꯒꯥꯔꯤ ꯇꯣꯡꯕ ꯍꯥꯏꯕꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯇꯣꯡꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯑꯩꯅ ꯒꯥꯔꯤ ꯐꯪꯗꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯝ ꯊꯨꯡꯐꯝ ꯌꯧꯅꯕ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯊꯤꯟꯕꯤꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯣ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯒꯗꯕꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯄꯥꯛꯄꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕ ꯌꯥꯏ꯫ ꯍꯣꯏ, ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯃꯣꯏ ꯁꯦꯡꯕ, ꯀꯔꯤꯒꯨꯝꯕ ꯂꯥꯟꯅ ꯈꯟꯗꯕ, ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯣ ꯃꯗꯨ ꯎꯕꯤꯔꯒ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯅ ꯊꯣꯛꯂꯛꯄꯁꯨ ꯌꯥꯎꯔꯝꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕꯗꯤ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯂꯩꯁꯥꯕꯤꯅꯤ, ꯂꯥꯡꯂꯦꯟꯗꯁꯨ ꯅꯪꯅ ꯇꯥꯛꯀꯗꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ꯫ ꯍꯣꯏ ꯗꯗꯥ, ꯑꯩꯁꯨ ꯄꯥꯎꯗꯨ ꯇꯥꯖꯔꯤ꯫ ꯑꯗꯨ ꯗꯗꯥ, ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯁꯤꯗ ꯂꯥꯛꯏꯕꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ ꯗꯗꯥ? ꯏꯍꯦ ꯊꯣꯏꯕꯤ, ꯑꯩꯕꯨ ꯂꯝꯂꯥꯟꯕ ꯑꯃꯒꯨꯝ ꯈꯜꯂꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯗꯗꯥ, ꯗꯗꯥꯅ ꯂꯥꯛꯄꯁꯤꯗ ꯊꯕꯛꯀ ꯆꯠꯂꯨꯕ꯭ꯔꯥ, ꯑꯗꯨꯒ ꯑꯇꯩ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯁꯨ ꯌꯥꯎꯕꯁꯤꯗ ꯑꯩꯁꯦ ꯃꯇꯝ ꯈꯔꯗꯤ ꯅꯈꯣꯏꯗꯒꯤ ꯂꯥꯞꯅ ꯂꯩꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯦꯛ ꯈꯨꯗꯣꯡꯆꯥꯗꯕ ꯃꯇꯝꯗ ꯑꯩꯅ ꯄꯤꯕ ꯐꯣꯟ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯇꯧꯕꯗꯤ ꯀꯥꯎꯕ ꯌꯥꯗꯦ ꯊꯣꯏꯕꯤ꯫ ꯃꯇꯝꯁꯤ ꯌꯥꯝꯅ ꯐꯠꯇꯦ꯫ ꯅꯪꯒꯨꯝꯕ ꯆꯅꯨꯔꯥ ꯀꯌꯥ ꯂꯝꯗꯝ ꯑꯁꯤꯗ ꯑꯋꯥ ꯃꯩꯆꯥꯛ ꯀꯌꯥ ꯈꯪꯂꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯦꯟꯁꯤꯟꯕ ꯉꯝꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯎꯔꯤꯕ ꯃꯈꯩ, ꯑꯩꯅ ꯈꯪꯂꯤꯕ ꯃꯈꯩ, ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯊꯧ꯫ ꯑꯩꯈꯣꯏꯁꯨ ꯁꯔꯀꯥꯔꯅ ꯑꯍꯦꯟꯕ ꯄꯩꯁꯥ ꯄꯤꯕ ꯅꯠꯇꯦꯗ꯫ ꯌꯦꯁ, ꯑꯩꯈꯣꯏ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯏ꯫ ꯇꯣꯂꯣꯞ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯤꯖꯤꯟꯅꯔꯒ ꯃꯗꯨꯗꯒꯤ ꯑꯔꯦꯝꯕꯁꯤꯡ ꯑꯗꯨ ꯃꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯚꯣꯠ ꯂꯦꯞꯅꯅꯕꯒꯤ, ꯑꯗꯨꯒ ꯃꯤꯅ ꯑꯩꯕꯨ ꯐꯪꯁꯟ ꯑꯃ ꯁꯤꯜꯂꯒ ꯉꯛꯁꯝꯗ ꯒꯣꯜ ꯃꯦꯗꯜ ꯍꯨꯛꯅꯅꯕꯒꯤꯗꯃꯛ ꯅꯠꯇꯦ꯫ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯊꯥꯒꯠꯂꯒ ꯑꯩꯅ ꯍꯔꯥꯎꯖꯕꯒꯤ ꯋꯥꯐꯝꯁꯨ ꯅꯠꯇꯦ꯫ ꯃꯁꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯌꯥꯔꯦ, ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯣꯔꯦ꯫ ꯑꯗꯣ ꯆꯥꯛꯀꯧꯕꯒꯤꯗꯤ
ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯤ ꯄꯨꯄꯨꯅ ꯆꯥꯛꯀꯧꯕꯒꯤ ꯂꯥꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯗꯤ ꯆꯥꯛꯀꯧꯕꯅꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯅ ꯈꯜꯂꯤꯒꯦ ꯗꯗꯥ ꯄꯨꯄꯨꯅꯕꯨꯗꯤ ꯑꯩꯈꯣꯏꯅꯤ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯗꯗꯥ ꯏꯃꯥꯒꯤ ꯄꯣꯛꯐꯝ ꯂꯝꯗꯝ ꯏꯃꯥꯅ ꯆꯥꯎꯔꯛꯈꯤꯕ ꯌꯨꯝ ꯃꯐꯝ ꯑꯗꯨ ꯎꯔꯨꯔꯒ ꯑꯩ ꯃꯤꯠꯇꯒꯤ ꯈꯥꯝꯕ ꯉꯝꯗꯦ ꯗꯗꯥ ꯃꯐꯝ ꯑꯗꯣ ꯏꯃꯥꯒꯤ ꯄꯣꯛꯐꯝ ꯏꯃꯥꯒꯤ ꯆꯥꯎꯐꯝꯅꯤ ꯈꯜꯂꯨꯕꯗ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨ ꯎꯔꯨꯔꯒ ꯄꯨꯛꯅꯤꯡꯗ ꯈꯣꯏꯔꯥꯡꯕ ꯈꯣꯏꯁꯥꯎꯕ ꯐꯥꯎꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯃꯗꯨ ꯊꯝꯃꯁꯤ ꯏꯃꯥꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯃꯗꯨꯅ ꯑꯐꯕꯅꯤ ꯃꯗꯨꯅ ꯐꯠꯇꯕꯅꯤ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯏꯃꯥ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯑꯋꯥꯕ ꯅꯪꯂꯝꯒꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯈꯥꯡ ꯀꯟꯕ ꯂꯩꯍꯧꯔꯤꯕ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯈꯜꯂꯕꯗꯤꯅꯦ ꯃꯍꯥꯛꯁꯨ ꯂꯩꯕꯗꯤ ꯌꯥꯕꯅꯤ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯗꯨꯁꯨ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤ ꯑꯩꯅ ꯉꯁꯤ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ ꯑꯩꯅ ꯕꯦꯒ ꯑꯁꯤꯗ ꯄꯨꯔꯛꯏꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯌꯦꯡꯉꯨ ꯅꯈꯣꯏ ꯑꯅꯤꯅ ꯍꯌꯦꯡ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯗꯗꯥ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗ ꯆꯥꯛꯀꯧꯕ ꯆꯠꯀꯗꯧꯔꯤꯅꯣ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯝꯅꯃꯛ ꯆꯥꯛꯀꯧꯕ ꯁꯤꯜꯂꯤꯌꯦ ꯆꯥꯛꯀꯧꯕ ꯁꯤꯜꯂꯤꯌꯦ ꯍꯥꯏꯔꯤꯕ ꯆꯥꯛꯀꯧꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯄ ꯇꯥꯔꯦ ꯀꯔꯤꯝꯇ ꯀꯤꯒꯅꯨ ꯍꯧꯖꯤꯛꯀꯤ ꯂꯩꯅꯥ ꯇꯤꯟꯅꯥꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯟꯗ꯭ꯔꯦ ꯈꯔ ꯄꯤꯛꯂꯞ ꯑꯗꯨꯃꯛ ꯁꯤꯜꯂꯦ ꯑꯗꯨꯕꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯛꯁ ꯎꯞꯄꯧ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯤꯒ ꯅꯛꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯀꯔꯤꯝꯇ ꯀꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯍꯦꯛ ꯆꯪꯐꯝ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯁꯦꯅꯤꯇꯥꯏꯖ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯒꯗꯧꯔꯤ ꯃꯤ ꯑꯃꯒ ꯅꯛꯁꯤꯟꯅꯔꯣꯏꯗꯧꯔꯤ ꯃꯤ ꯌꯥꯝꯕ ꯅꯠꯇꯦꯗ ꯍꯧꯖꯤꯛꯇꯤ ꯂꯩꯅꯥꯁꯤꯒꯤ ꯃꯔꯝꯗ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯪꯉꯕꯅꯤꯅꯅꯦ ꯅꯤꯡꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯅꯤꯡꯊꯤꯅ ꯉꯥꯛꯊꯣꯛꯄ ꯑꯦꯅꯤꯋꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯔꯛꯅꯕ ꯄꯣꯠ ꯆꯩ ꯐꯥꯎꯕ ꯌꯥꯎꯔꯕꯅꯤ ꯗꯗꯥ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯤꯅ ꯅꯣꯛꯅꯔꯣꯏꯗ꯭ꯔꯥ ꯗꯗꯥ ꯅꯠꯇꯦ ꯊꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯅꯈꯣꯏꯒꯨꯝꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯤꯡꯉꯣꯜꯁꯤꯡ ꯑꯗꯨꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯅꯤ ꯍꯟꯗꯛꯀꯤꯗꯤ ꯈꯔ ꯄꯤꯛꯁꯤꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯅꯪꯒ ꯂꯥꯡꯂꯦꯟꯒꯗꯤ ꯌꯥꯎꯍꯟꯅꯤꯡꯗꯨꯅ ꯊꯑꯣꯏꯅ ꯄꯣꯠ ꯆꯩꯁꯨ ꯄꯨꯔꯛꯏꯕꯅꯤ ꯗꯗꯥ ꯑꯩꯈꯣꯏ ꯂꯥꯛꯑꯔꯣꯏꯒꯦꯗ ꯀꯔꯤꯒꯤꯅꯣ ꯃꯤ ꯄꯨꯟꯕꯗꯨꯗ ꯂꯩꯅꯥ ꯄꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤꯔꯣ ꯅꯠꯇꯦ ꯗꯗꯥ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯗꯗꯥ ꯂꯩꯅꯥ ꯑꯁꯤ ꯉꯥꯛꯊꯣꯛꯅꯅꯕꯒꯤ ꯃꯗꯨꯒꯤ ꯄꯥꯝꯕꯩꯁꯤꯡ ꯑꯗꯨ ꯈꯪꯉꯤ ꯃꯥꯛꯁ ꯎꯞꯄ ꯃꯤ ꯑꯃꯒ ꯐꯤꯠ 6 ꯂꯥꯞꯅꯕ ꯈꯨꯠ ꯁꯥ ꯁꯣꯛꯅ ꯄꯟꯅꯗꯕ ꯅꯛꯅ ꯐꯝꯃꯤꯟꯅꯔꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯇꯧꯗꯕ ꯑꯗꯨꯒ ꯈꯨꯠ ꯁꯥ ꯁꯦꯡꯅ ꯇꯣꯏꯅ ꯍꯝꯕ ꯗꯗꯥ ꯀꯔꯤꯁꯨ ꯀꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯛꯂꯕꯁꯨ ꯂꯥꯡꯂꯦꯟꯒ ꯑꯩꯒ ꯂꯩꯅꯥ ꯑꯁꯤ ꯄꯛꯇꯨꯅ ꯁꯤꯈ꯭ꯔꯕꯁꯨ ꯗꯗꯥ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯂꯩꯇꯦ ꯊꯣꯏꯕꯤ ꯅꯪꯅ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯩ ꯅꯪꯒ ꯄꯣꯛꯃꯤꯟꯅꯗ꯭ꯔꯕꯁꯨ ꯑꯩ ꯅꯪꯒꯤ ꯅꯕꯨꯡꯃꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯩꯒꯤ ꯏꯆꯟ ꯂꯩꯖꯔꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯇꯥꯛꯄꯗꯣ ꯑꯩꯅ ꯄꯥꯝꯃꯤ ꯁꯤ ꯕꯦꯒ ꯑꯅꯤꯁꯦ ꯏꯃꯨꯡꯗ ꯄꯨꯁꯜꯂꯨ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯔꯝꯗꯥꯏꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯑꯃ ꯊꯥꯔꯛꯀꯅꯤ ꯑꯩꯅ ꯊꯥꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯌꯦꯡꯉꯨ ꯁꯤꯒꯤ ꯑꯩꯒꯤ ꯑꯣꯏꯗ ꯂꯦꯞꯄꯤꯁꯦ ꯃꯍꯥꯛ ꯊꯥꯔꯛꯀꯅꯤ ꯃꯍꯥꯛꯀꯤ ꯃꯁꯛꯁꯤ ꯃꯨꯟꯅ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯕꯨꯁꯨ ꯃꯍꯥꯛꯅ ꯊꯤꯟꯒꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯆꯥꯎꯕ ꯀꯧꯏ ꯗꯗꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯤꯕꯁꯦ ꯇꯁꯦꯡꯅꯃꯛ ꯏꯁꯣꯔ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯏꯁꯣꯔꯃꯛꯅ ꯇꯧꯕ ꯉꯝꯃꯣꯏ ꯗꯗꯥ ꯑꯩ ꯁꯣꯏꯗꯅ ꯂꯥꯡꯂꯦꯟꯒ ꯂꯥꯛꯀꯅꯤ ꯂꯥꯡꯂꯦꯟꯅ ꯃꯍꯥꯛꯀꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯍꯌꯦꯡ ꯆꯥꯛꯀꯧꯕ ꯆꯠꯀꯅꯤ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯥꯏꯔꯝꯕꯅꯤ ꯊꯣꯏꯕꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ
ꯑꯩꯅ ꯂꯩꯔꯨꯕ ꯁꯕꯝ ꯑꯗꯨꯒꯤ ꯃꯈꯥꯁꯨ ꯈꯔ ꯄꯣꯜꯂꯤ ꯑꯔꯩꯕꯅ ꯑꯔꯩꯕꯒꯤ ꯂꯩꯇꯕꯅ ꯂꯩꯇꯕꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯃꯍꯨꯝ ꯁꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒꯅꯦ ꯑꯩ ꯂꯩꯇ꯭ꯔꯦ ꯑꯩ ꯂꯥꯏꯔꯔꯤ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯒꯗꯕ ꯅꯠꯇꯦ ꯂꯥꯏꯔꯔꯝꯕ ꯀꯌꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯀꯌꯥ ꯌꯥꯎꯔꯤ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯁꯤꯡ ꯃꯈꯣꯏꯒꯤ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤ ꯇꯥꯔꯨꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯇꯣꯟꯅ ꯍꯧꯔꯛꯄ ꯃꯤꯁꯤꯡ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯅ ꯃꯁꯤꯡ ꯊꯥꯕ ꯄꯩꯁꯥ ꯄꯥꯏꯕ ꯀꯌꯥ ꯂꯩꯔꯤꯕꯅꯤꯅꯦ ꯍꯣꯏ ꯗꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤ ꯅꯈꯣꯏꯒꯤ ꯅꯄꯟ ꯅꯤꯡꯊꯧꯔꯦꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ꯭ꯔꯣ ꯂꯥꯛꯇ꯭ꯔꯦ ꯗꯗꯥ ꯑꯗꯨꯒ ꯊꯣꯏꯕꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯃꯍꯥꯛꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯕꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯁꯣꯏꯗꯅ ꯄꯤꯔꯛꯀꯗꯕꯅꯤ ꯍꯣꯏ ꯗꯗꯥ ꯑꯩ ꯁꯣꯏꯗꯅ ꯄꯥꯎ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯗꯤ ꯐꯔꯦ ꯊꯣꯏꯕꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯒꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯤꯀꯣ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯒꯨꯝꯂꯕꯤ ꯅꯈꯣꯏꯒꯤꯗꯃꯛ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤꯒꯦ ꯃꯈꯣꯏꯕꯨ ꯆꯥꯛꯀꯧꯖꯔꯒ ꯃꯈꯣꯏꯅ ꯃꯣꯃꯣ ꯅꯣꯛꯄꯗꯣ ꯑꯩꯅ ꯌꯦꯡꯖꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯜ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯗꯗꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯣꯏ ꯗꯗꯥ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯒꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯃꯔꯝ ꯆꯥꯗꯅ ꯃꯄꯥꯟ ꯆꯠꯀꯅꯨ ꯍꯣꯏ ꯗꯗꯥ ꯆꯧꯕ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧ ꯌꯦꯁ ꯁꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯗꯗꯥ ꯌꯥꯃꯣ ꯃꯤꯇꯤꯡ ꯆꯠꯂꯨꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯔꯛꯂꯕꯒꯦ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯦ ꯋꯥꯐꯝ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯥꯎꯕ ꯌꯧꯔꯕꯅꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯑꯗꯨꯒ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃꯗ ꯁꯤꯕ ꯌꯥꯅ ꯃꯈꯨꯠ ꯊꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯔꯕꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯁꯦꯟꯇꯔꯅ ꯐꯥꯎꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜꯗꯨ ꯌꯥꯅꯤꯡꯕ ꯋꯥꯠꯂꯤ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯈꯤꯅꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯉꯣꯟꯗ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ स्टेट की कैबिनेट वाफम पुलिस ऑफिसर खरगी फम होंदो होंजिन तौबगी नमादा महाकसु यावबता केस असिग मरी लेननदी महाकपु ऑर्डर से थोप यारोइदोरि यमो आइदी महाकि मफम होंखिबदु नथि महाकि मथक्ते एक्शन लौबदुनि यारोइने इनाओइबंगो मुक्ता नमो हेक्ता खोइना तौनिंगेना तौबु याबा नतेनि ख्वाइदगी सोरिबसि नंगी नचानुपादुना नोंमई पुरगा चटपदा बिकी अमदि अंगमदसु हौरमे हाय मखोय अनिनि यादबगी लेहौरगा महांग चेनखिबद वाफम असिदि बिकी अमदि अंगमना पुलिस तसु मेक सेंगना हाय अइनसु मखोयगी वारोलदु सेंग्रा सेंगदब्रा मुन्ना थिगलबद वाफम असि चुमदुनु लेरम केस असे खरदि लुरे अदुबु अइ यामना कन होनरि मफम असिदा महाकि मसक अदु उरबदि अदुमक इसादु निंगसिंगदुनु खोरांग खुचाव हेलगन महाक मफम असिदगी अतोप मफम अमदा ट्रांसफर तौनब होनरि अदुबु हेक्तमक ngasi नोमनि निसिदि यारोइदोरि यमो अइना थिगत मतमदा महाकि ममालो खराबी मले अदुगा मचन नुपी अमसुले इमुंग मनुंगदा थोलिबा थौदोगसे असिगुम अमा थोकपा मतमदा इमुंग मनुंगदा कियाम वाइ हाइबदो अइ खंगन मपा ए करिनो न हाइदुबो ममा अदुगा मचन नुपी दुगा ले मखोइनि चलगा हालुरगे सिरो हा नंगी नसादो सिबदि सिद्रिदना अइना हाइसमुन नचानुपा सिदना लाकसे अइखोइगी ख्वाइदगी लेबक फबन करिगुम सिब थोलमलबदि नचादो नमितु उरिबदु उबम नमलोइने यमो हौजिक इचा उरबसु अइखोइना करि कानारिबगी महाक अमम अंगान करिगुम अमतु उबंगमत्रे जोनीगी पुंसिगी दम खनबदा यमनो वाइ यमो नंगना नंगी नचागी वारिबदु खरंगना मेकअप तो थोलबदी नलिंगेगी मतमदा नचानुपाची वारकलमलबदिने ngasi tholiba thodokse masimakti tholamloi adubu yamo thodokasida joni na phane hamna mara lerabasu mahna asiguma thaba ma tawgane habedi ai thajaba ngam hoine masa singna togo thabaku bapa da khangan makana yaurige yares matam khajita ngares maragasida ngarang laglama ningthore mado mahaka paw phonga se aina hariba singjamuna to मतंगी मतुंगिना अखुना तौबा याबदो सोइदना तौरबो होनर मा मथंता मफम अदुदगी ट्रांसफर तौरबदी थोखिबा थौदोगदुदा प्रजा मियामदि हराउनारि
ꯔꯦꯄꯤꯁ ꯑꯃꯕꯨ ꯃꯍꯥꯛꯅ ꯇꯧꯖꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯗꯟꯗꯤ ꯄꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯂꯦꯞꯂꯨꯕ ꯍꯥꯏꯕꯁꯤ ꯃꯗꯨ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯦꯔꯤꯌꯔꯗꯁꯨ ꯑꯩ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯒꯗꯧꯔꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗꯦ ꯑꯃꯔꯣꯝꯗ ꯌꯥꯃꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯁꯨ ꯆꯨꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯨꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯅꯅꯤ ꯍꯥꯏꯕꯗꯨ ꯈꯪꯈꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯋꯥꯐꯝꯗꯤ ꯇꯥꯍꯟꯕ ꯄꯥꯝꯃꯤ ꯃꯍꯥꯛꯄꯨꯁꯨ ꯑꯋꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯆꯥꯎꯕ ꯀꯔꯤ ꯂꯩꯔꯦ ꯃꯄꯥꯟꯗ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯀꯔꯤ ꯀꯦꯁ ꯂꯩꯔꯦ ꯁꯔ ꯐꯧꯕꯩ ꯃꯩ ꯊꯥꯕꯒꯤ ꯃꯈꯣꯏ ꯃꯤ ꯑꯍꯨꯝ ꯐꯥꯔꯦ ꯁꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅ ꯁꯔ ꯁꯔꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯤꯡ ꯑꯗꯨ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯄꯥꯏꯈꯠꯆꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯣꯀꯦꯁꯟ ꯑꯣꯏꯈꯤꯕꯗꯤ ꯐꯣꯟ 115 ꯈꯔ ꯍꯦꯜꯂꯦ ꯍꯥꯏꯕꯗꯤ ꯂꯝꯕꯤ ꯃꯄꯥꯟ ꯑꯣꯏꯕꯅꯤ나 ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯒꯤ ꯂꯣꯀꯦꯁꯟ ꯌꯦꯡꯕꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯨꯏꯅ ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯙꯅꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯄꯥꯎꯕ ꯃꯇꯝꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯔꯤꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯂꯣꯀꯞꯇ ꯂꯣꯏꯅ ꯂꯩ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯅꯠꯇꯦ ꯄꯨꯂꯤꯁ ꯑꯩꯈꯣꯏꯅ ꯏꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯏꯔꯥꯜ ꯁꯤꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤ ꯁꯤꯅꯤ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯈꯣꯏꯕꯨ ꯄꯔꯥ ꯇꯝꯕꯤꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯆꯤꯅꯥꯎꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯤꯅꯥꯎꯁꯤꯡꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛꯁꯤꯅ ꯀꯌꯥꯝ ꯀꯨꯏꯔꯕ ꯁꯔ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯖꯗꯕꯅꯤ ꯁꯔ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯨꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯃꯩ ꯑꯗꯨꯝ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯦ ꯁꯔ ꯅꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯐꯧꯕꯩꯁꯦ ꯃꯩ ꯑꯗꯨꯝ ꯆꯥꯛ ꯂꯩꯔꯝꯃꯦꯕ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯁꯔ ꯁꯨꯅꯤꯜ ꯀꯧꯖꯩ ꯁꯔ ꯁꯨꯅꯤꯜ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯁꯤꯜꯂꯤꯕ ꯀꯥꯁꯦ ꯃꯐꯝ ꯑꯁꯤꯗꯅꯦ ꯃꯁꯥ ꯃꯁꯥꯅ ꯑꯩꯅ ꯇꯧꯔꯨꯏ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯁꯤꯗ ꯉꯥꯔꯤꯕ ꯆꯩꯁꯤꯡꯁꯤ ꯎꯔꯕ꯭ꯔꯥ ꯃꯁꯤꯒꯤ ꯆꯩꯁꯤꯡꯁꯤ ꯑꯩꯅ ꯂꯥꯛꯄꯗꯒꯤ ꯐꯅꯌꯥꯝ ꯇꯣꯏꯔꯦ ꯁꯤꯜꯂꯤꯁꯤ ꯃꯁꯤꯒꯤ ꯆꯩꯁꯤꯡꯁꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯑꯍꯥꯟꯕꯗ ꯀꯥꯎꯕ ꯅꯦꯠꯄ ꯊꯤꯟꯕ ꯌꯩꯕ ꯃꯗꯨ ꯇꯧꯔꯀꯥꯟꯗꯅꯦ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯈꯤꯕ ꯉꯥꯛꯇ ꯅꯔꯤꯜ ꯂꯩꯔꯒꯅ ꯆꯩꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯉꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯋꯥꯗꯤ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯁꯠ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄ ꯁꯣꯝꯒꯤ ꯏꯕꯨꯡꯉꯣ ꯃꯌꯥꯏ ꯊꯪꯕ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯁꯔ ꯑꯩꯒꯤ ꯃꯤꯡ ꯗꯤꯄꯛ ꯁꯔ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯃꯤꯒꯤ ꯈꯥꯎꯗꯣꯛꯑꯒ ꯊꯝꯕ ꯐꯥꯎꯕꯨ ꯍꯦꯛꯇ ꯃꯩ ꯊꯥꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯁꯔ ꯑꯗꯨꯕꯨ ꯁꯔ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯛꯁꯟꯕꯤꯔꯛꯄꯁꯤꯗꯤ ꯁꯔ ꯃꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯔ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯅꯦ ꯅꯪꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯪꯗꯤ ꯃꯤꯒꯤ ꯐꯧꯕꯩꯗꯨ ꯀꯔꯤꯒꯤ ꯃꯩ ꯊꯥꯔꯨꯔꯤꯕ ꯀꯔꯤꯒꯤ ꯃꯩ ꯊꯥꯔꯤꯅꯣ ꯁꯔ ꯑꯩꯈꯣꯏ ꯌꯥꯎꯖꯗꯦ ꯍꯥꯏꯖꯕꯅꯤ ꯁꯔ ꯌꯥꯔꯦ ꯁꯣꯝꯒꯤꯗꯤ ꯃꯤꯡ ꯈꯪꯖꯔꯦ ꯙꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯁꯔ ꯙꯅꯤꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯀꯥꯏꯗ ꯃꯤ ꯐꯨꯅ ꯆꯩꯅꯕ ꯂꯒꯥꯎ ꯈꯥꯎꯕ ꯌꯦꯟ ꯀꯥꯎꯅꯕ ꯑꯗꯨꯒ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡꯗ ꯀꯥꯔꯟ ꯇꯨꯔꯟ ꯇꯥꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯥꯔꯟ ꯇꯥꯕꯒꯤ ꯔꯦꯀꯣꯔꯗ ꯌꯥꯝ ꯂꯩ ꯋꯥ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯅꯈꯣꯏꯅ ꯇꯧꯖꯈꯤꯕ ꯊꯕꯛꯇꯨ ꯅꯁꯥꯅ ꯑꯩꯅ ꯍꯟꯗꯛꯃꯨꯛ ꯍꯪꯉꯛꯄ ꯔꯥꯎꯟꯗ ꯑꯆꯨꯝꯕꯗꯣ ꯍꯥꯏꯔꯗꯤ ꯐꯩ ꯃꯗꯨꯗ ꯑꯆꯨꯝꯕꯗꯣ ꯍꯥꯏꯗꯕ ꯇꯥꯔꯒꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯍꯥꯏꯒꯅꯨ ꯑꯩꯁꯦ ꯇꯌꯥꯏ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯕꯅꯤꯅ ꯁꯣꯅꯤ ꯅꯉꯣꯟꯗꯒꯤ ꯍꯥꯏꯔꯣ ꯀꯔꯤꯒꯤꯅꯣ ꯐꯧꯒꯤ ꯃꯩ ꯊꯥꯏꯁꯦ ꯁꯔ ꯑꯩ ꯉꯁꯥꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯐꯥꯔꯤꯁꯤ ꯅꯔꯥ ꯂꯩꯇꯅ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯋꯥꯕ ꯄꯤꯒꯦꯅ ꯑꯩꯈꯣꯏꯅ ꯀꯧꯕꯅꯤ ꯁꯤꯔꯣ ꯁꯥꯈꯤ ꯄꯨꯊꯣꯔꯛꯎꯔꯣ ꯍꯥꯏꯕ ꯁꯔ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯌꯥꯎꯖꯗꯕꯅꯤ ꯍꯦ ꯅꯆꯤꯟꯗꯨ ꯊꯤꯅꯨ ꯀꯔꯤꯒꯤ ꯅꯆꯤꯟ ꯊꯤꯔꯤ ꯀꯔꯤꯒꯤ ꯅꯆꯤꯟ ꯊꯤꯔꯤ ꯑꯩꯁꯤ ꯃꯁꯛ ꯇꯥꯛꯈꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯁꯤ ꯍꯟꯖꯟ ꯃꯁꯛ ꯇꯥꯛꯈꯣ ꯍꯥꯏꯕ꯭ꯔꯕ ꯑꯗꯨꯛ ꯌꯥꯝꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤ ꯃꯔꯝ ꯀꯩꯒꯤꯅꯣ
ꯁꯨꯕ꯭ꯔꯥ ꯁꯤ ꯆꯦꯖꯨꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯀꯅꯥꯅ ꯅꯉꯣꯟꯗ ꯏꯟꯁꯤꯜꯂꯦ ꯍꯥꯏꯌꯨ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯇꯧꯕꯅꯣ ꯁꯔ ꯃꯁꯤ ꯄ꯭ꯔꯙꯥꯟ ꯅꯤꯡꯊꯧꯔꯦꯝꯕꯅ ꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯧꯈꯤꯕꯅꯦ ꯁꯔ ꯀꯔꯤ ꯄ꯭ꯔꯙꯥꯟ ꯅꯤꯡꯊꯧꯔꯦꯝꯕꯗꯤ ꯀꯔꯤꯒꯤ ꯄ꯭ꯔꯙꯥꯟ ꯅꯤꯡꯊꯧꯔꯦꯝꯕꯗꯤ ꯀꯔꯤꯒꯤꯅೋ ꯁꯔ ꯍꯧꯖꯤꯛꯀꯤ ꯐꯧꯃꯩ ꯆꯥꯛꯂꯤꯕ ꯏꯃꯨꯡꯗꯣ ꯄ꯭ꯔꯙꯥꯟ ꯅꯤꯡꯊꯧꯔꯦꯝꯕꯗ ꯃꯥꯒꯤ ꯚꯣꯠꯇ ꯃꯥꯌꯣꯛꯇ ꯂꯩꯈꯤꯕꯅꯤ ꯃꯈꯣꯏ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯃꯨꯡ ꯑꯗꯨꯒ ꯌꯥꯅꯗꯗꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯂꯨꯄꯥ 5,000 ꯄꯤꯔꯛꯈꯤꯕꯅꯤ 이봉 ꯑꯗꯤꯄꯛꯀꯤꯗꯤ ꯀꯔꯤ ꯂꯩꯔꯤ ꯈꯨꯝꯒꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯎꯈꯤꯕ ꯗ꯭ꯔꯤꯁ꯭ꯌꯗꯨ ꯑꯃꯨꯛ ꯎꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯔ ꯑꯩꯗꯤ ꯁꯔ ꯃꯥꯅ ꯍꯥꯏꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯁꯔ ꯁꯨꯅꯤꯟꯅ ꯍꯥꯏꯔꯤꯁꯦ ꯁꯔ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯁꯔ ꯑꯩꯗꯤ ꯏꯁꯥꯒꯁꯨ ꯌꯥꯝꯅ ꯁꯣꯟꯖꯕꯅꯤ ꯁꯔ ꯑꯩꯗꯤ ꯀꯩꯁꯨ ꯆꯦꯟꯖꯔꯣꯏ ꯑꯗꯨꯒ ꯉꯁꯥꯏꯅ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯤ ꯀꯔꯤꯒꯤ ꯑꯉꯛꯄꯅꯤꯅꯦ ꯑꯗꯨꯒ ꯙꯅꯤ ꯁꯥꯕ ꯙꯅꯤꯒꯤꯗꯤ ꯑꯃꯨꯛ ꯋꯥꯍꯪꯁꯦ ꯍꯪꯈꯤꯗ꯭ꯔꯣ सर माना हरी से रामनी सर मधु माना हरी सिगा प्रधान थोबो करी मरी लेंथि ए अंगक बनी ने नंदी खर वाली सिरा ओ नंगी दाग यौद्रिसिनी ने चबा यस सर अदुदगी हदक अनोबो पुरको चैदु पुरो फजन थावग तैब चैदु मक्लाक कसिदगिना मंगक संभव अमुक कंथरगा अचुम सेंगबदु करिनो हाबदु ओछि फनी सर गुजरे दनी करीमता कानारोइदा पुन्ना फामिनरिबसिन मरान याबा होगे अदुगा नंगना मो मफम असिदा नंगबु कनबिबा लाकनि सिरो नखोइने लौकिबा 5,000 युम्बु दुनु मांगलिबा फौदु लुपा क्यानो हा युम्बु दुनु मांगिबा फौदु लुपा क्यानो बा नंगिसे आइबु सितिरबनि आइखोइ पुलिसबु नंगनो उसितबगि वानि ने सर एंगोंद फने अमा फुरसु अइना हारिबसि वाफम अदु अरानमनि ए सिदि मौंग अमनिने तुगु जुंगिने थावना याम फबै वानिने जबा सर सैदुना अमुक तक थाव Ngako Yadribra Nangna Karamba matamda phone location mafamadu do ke habado Nangi record chitigi ne khangisi Karigi the mutan lopamadu lebino Kari sunata bano khoi gi lupa 5,000 dugi chahi magi chana nabagi dama lomi aduna pairaga thamba phodubu nungai na dabagi mini insin bagi angakpani nangna khalisi na khoi bu thadongna nanmagi dama pradhan ningthore malakani siro मसिमदि खौ प्रधान निंगथौरे मलासु मिनिस्टर लासु एमएलए लासु इंस्पेक्टर तयाइना नखोइबो सुंथा थादोय अदुगा मसिदगी हेने यारक्त्रबा अदुरबदि अहिंग द गारी तोंगदाबा अदुगा अहिंग द नखोइ अहुमना लौ परि मे येबदा ए फत्तबा हरोकनो फत्तबा हरोको मतमदा मदुदगी हेना फत्तबा ngama इंस्पेक्टर तयाय हिंगलिंगी मतमदा असेंग मचुम खर तौनबोन नंगना मुक्चरिबदा आइंगोंद करिस तोबियर चबा मरोल सेंद्रिबा फावा अहुमसे अमममता फुतो अदुगा आई मपाना ममा मपा सिंग वारी सरगी फनी सर मैम लापिरिबे सिंगसे अखोइना फारिबा ngang सिंगसिगे अहलमन सिंगने हाइबा तारे अहलमन सिंगना लापिरिसि करिनो अखोइदे करि हाइबिनिंगे इबुंगो इंस्पेक्टर आगांग सिंगदुना सोइबदगी मखोइना तौखिबा लेरगसु मदुदे गांगपिरगा मखोइबु थादोकपियो हाइजगेना लाइबनि ए अदु याब्राने अदु याब्राबा नखोइना पैदुना थंबा नखोइगी फौदो मै थाराबदि नखोइ यागद्रो हौजिकसे मीगी लंथु मंगन बाहिबसे मसी आइने यादि
मसे मीगी लंथुन सोपको मीगी पुंची मंगहनबगुमनि मसे आइनि यादे तंगाई फदन मखोइने तौखिबदुगी चेराक्ति मखोइ जेलदा लेबे दाम नथि नथि बुंग यारगदि हनकी मतंग सिददि अमुक्तु ngapiu केदोबुगी अखोइ मयाम तानजरगा तौफम थोकपा मनुंगदा लोइसनबा याबा लेरगदि खर लोइसनबा होनबिउ करी अदुमना चटकदबा इंस्पेक्टर तेहे मानब्रो नखोइ नखोइगी नसा सिंगना तौखिबा नराल अदु नखोइना लोसिन होनरिबा करिगिनो मदुदा चेराक अदु फंगनगदबनि चेराक अदु फंगलगा मखोइना तौजखिबदुगी प्राइस अदु मखोइ फंगनगदबनि नखोइ लाक्तुना सुमना कंखले खलबदि मथंगदसु अदु मै थारकपा दाबदि हनक असिदा मखोइना मै थाबदि मखोइ खंखरि मथंगदा मै थाबददि मखोइना नि हाबदु खंगहलक लोइदोरिबनि मदो क्रिमिनल सिंगु मदुबु मरा लेबा मी सिंगु योखटपगिदमक ममा मपा सिंगसु मराल फंगनिगाइ करीम तो वाबिरुन तंगाई फदना दोनों थेनबिगे हरगना कोर्ट की चे पुरगा लापि अदु नत्रगना यासिन से हाइबो वाफम लेरगसु फौबै मै थाखिबि मुंगदो मदु कौरगा नखोइगा नेगोशिएशन तौबा म तंगाई फदबले मदु सोइदना कोइ पाउ हाइजरके हौजिगिदि मयाम जौबिरो करीम तो खनबिरुन नखोइगी नसा सिंगसे मखोइगी थवाइ मांगदबलेति इबुंगते ngarang na hansu pau tajabada sidagi gari da pukhraga karino khurai lakpa khotpa yamna haina baduda isa singnaga phattabane horen amu khulai lakthok laksin torokadra madu tangdi thon bidanaba ibunga tayagi mafamda akoi imung angang ahum sigi mama mapa sing ponsilaga madu matangdi yabiyu ni bungo yare yare nakhoina nakhoigi na sase nakhoigi adugu mamong dunadi नखोइगी नचाना नखोइबु ngam बताबन नखोइ नखोइगी नचा सिंगसे पिकलिंगे दे नखोइना सोइदना वारकपो वालंगमन मदुना ngasiदी असुगुम नुमिसे उबो फंगलिब मीगी फौबोइ मै थाबा ngamba हाइबसी मीगी पुंची हातपा ngamba सोइदना ओइगन हुमांग मलना थबक सुरिबा मी अमतनाने मीगी फौबोइ मै थार हिंगनबगिदमक अकनबा लान थिंगनरिबा चाक सखोम अमगिदमक होनरिबा मी अमतना मीगी फौबोइ मै थार अवाबा खंगदबा सुनिंगदबा नुंगाइबता पाamba खुदोंग चाबदा येंबा निशा पुसादा तावबा अदुगा सेल खरगिदमक हानगी नुंगाइनदबा खरगिदमक सोइदना मै थाबा हाइबदो ओइगदोरिबा करम मतमदा महाकी फौदो लौ येगेदोरि महाकी लौदो करम मतमदा येगेदोरि मदु सेनरगा लमन खुमननबगिदमक ngaइबा हाइबसे अफब मी मगी थबक नथि थबगसी मतंगने अखुने तौगदबा याम लै केस असे कनाना इनसिलगा करिगिदमक पांगथोकपनो हाइबसु कोइ लोइना कं अदुना मखा ताबसे केस असे लोइद्रिङैदा मफम असिदा पांगलाकपिरन तंगाई फदना थेंगनबिगे हरगदि कोर्ट की चे पुरगा लाकपिर हौजिगिदि मयाम पुनमक चपिर अदुगा मयाम पुनमक तै हाइजरि आई लेरिङै मतमना स्टेशन असिदा करिगुम्बा केस अमथगी मफम असिदा पैसा पिबे यार पैसा पुरपसु यार अदुगा इंस्पेक्टर तैयाइसे पैसाना लेरगा पुबा याबा अदुगुम्बा पुलिस इंस्पेक्टर नथि मसिमतंग खंजनबि आई तैयार इंस्पेक्टर तैयार लाकले लाकले इंस्पेक्टर तैयार 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 लाकले 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 इंस्पेक्टर